JIRIBAM district BOROBEKRA subdivision ge MANUNG CHANNA LEIBA BHUTANGKHal Khul Da Hmar Oigani Chingnaba Shingna Meitei yum ani Mei Tharamle haidi thodok thokfam dagi presna phangba pau amana hai Hmar Oigani Chingnaba Sakhangdaba Shingna Mei Thadokhraba Meitei yum ani adu Bhutangkhal dagi Senjam Sanatomba chahi humfumathoi apokpa leikhidraba Senjam Kalachan amadi Wahengbam Moina Babu chahi humfu apokpa W Kulo yum ani Thodok adu ngasi nongalamdai pung ani khara helakpa duaida thokibani haidi thodok aduda mai thadok pikraba yumbu hojikna JIRIBAM da hangba relief camp amada changsafam lawriba Senjam Sanatomba na hai mahaki yum Mei Tharamle haibase ngasi nongalamdai da pau tarakpane Numit kharani ke mamangda irang fatre haiduna Assam Rifles ke personal singna Bekra Rongge miyoi kaya puraga lakpa aduda aikhoi su Bhutangkhal dage puthorakpane khudakta yum thadoklaga hingnabagidamag lakpa maramna yumge potlam sasan firol amade faucheng pumnamak hundoklamle hojik aikhoigini haibada setli chariba firol asi natna ate kariyamat leitre lenga ki maike dage hojik fawbagi oina karigumba makhalge mateng Phangba leitre matau karamna Bhutangkhal da changduna khunda leitagadage haibase khanbada awaba potlum ama oire Bhutangkhal da leiriba maitegi yum ase masing yamde maramaduna lengangna athubada miting changduna masak thokpa khongthang khara lokhat haninge haina Sanatombana makhatana phungdorakhe Mei Tharamle nongal tatai koi ado ini fau da su kana matana koi bu karim to jengi ba koi le kai tawbi ni hai se lak pa leite sarkar dagi su ama dai su mateng ama ta phangba leite hi fau gi ado ga koi bu mafam lu da kamai tong na changna leigada ba hai se koi khanbada awabi moire sinta moire saningai thangya leite seli ba piron chitani koi na Sai da sel fi sitani jauraga lai se akoi khudakta hingnabagi tamakta na karin to parak palite akoi asmai tawre do Bhutan ganda lai site koi ni su jam jate bani koi jum ahum khatani mitei jum da lai ri se asitani aina mu kari haigani sarkar na sibu amutang ni changbiraga di khani aina ei khanjai